Lamdam asigi Maheishang Shingda Tamnariba textbook Pumnamak official oiraba Manipuri londa Phanghanbiyu Manipuri Student Federation MSF ki Mihut Kangbu amana Chief Minister Yumnam Khemchanda memorandum ama ngasi pisankre MSF ki President amasung General Secretary na kutyek piraga Chief Minister da pisan kiba point mangagi memorandum aduda yauba maruiba wafam singdi NEP 2020 ki matung inasu Mahai masing tambada lamdam natraga mafam adugi maruoiba londa takpi tambina bahairi maramaduna Indian Constitution gi Nipan Suba schedule da sakhanglaba Manipuri londa textbook sing paksana Phanghanbiyu kongthang paikhat piu Manipuri loan ki vocabulary asi hena chawkhat anabagi thabak asi DLPI amadi Manipur lengakna dictionary encyclopedia amadi subject ki oiba standard glossary sing thamnanaba hotnabiu NEP 2020 na thamliba pandam gi matung ina Manipuri loan da mahai tamnanabagi thaurang ama lakliba asida course pumnamaki textbook reference books competitive exam book amadi study material sing Manipuri londa marang kaina fangnanaba thaurang amata paikhat pa yalaitri hiramasida laingakna yengsinduna mathok taba khongthang lokhat piu haibana chingba wafam sing asi thabakto onthoknanaba memorandum aduda palli